Manipur feature film Ahing Ki Tandan miyam puna miyeng taminarasi. Nung matakamdana thuli ba irangsi kaidamay aroy ba pangkayo ay iche napi agang kaptri iche titem sitem pa kamna khandul lagi ni nupa ay ko mil baya kung gamra ba hing magi dika like ba nung may guli na palip na ba at tum magi mapam like ba karom na mapam bo Olene. 네, 네시야, 꺼져 그러자 너네. Kainone tawrisibo. Hauzik phawba mi amata laktana pot leiradabasibo. Hauzikangi pakhang leisabi singsidie bako. Mobile gi ne paisa hapnaba hotnaba ne acha pot kaka se leiraga amatta chanadraba jani da tawrise. Palem sakpi nemsi taibang kana yauda nado murum sonbadi kari yawa leirage tambo iba kanana laksa khudum chankhage Pari bungo nungsiba palem oibi gada tamba oiba kanana laksa khudum salladido ipambom ani si thangat palem gi khonjau si thakibada tu son man son ba kanadi punsi sengje loiduna amang tharei kumga dauri bani ne pari yawa figay sengbiyo napari oiba igaida palem sakpi nahaki leijari do pangalaba napari pari bungo nungsiba ngasi kauba nongja se tumit phawba pairadi aigi hotel mamang sida oh adu nungibu oireko pai ma pukning son thabadi taibang oiba kanana lakja tathi oirabadi nafari tikhangange pai ma nung the lep lore do chari so yare du de henzalano ai sudum yabunda yadani nisya yaye ngai khon he nang bunga sigi khabar ka para bro as kadai di pa bano da pa balam da sangdi da se sida yawani paro oh sida yawre ai para kini si Kangla theater gi wakat jinglu bada ngasigi khunai sigi taseng ba masak mayek sengna tai laira bagi chai theng phanglaba amadi micham praja singi thamoidagi tholakpa pendraba kholau kaya lila asina phungdoi wakat hairiba lila asi manipur gi saknairaba bm kalana ibani lamjing lamtakpana mc nganmani lila asida mapungoi ba saktam laukhiba nongdambana ayeng bababu singi mi pham hon khide as kitang du sang igi haidin irakhini sena thungna irakhini baboki ahoba khubaki makho thagat wahai khaktana nakong se singja yairakhi dori nesia sumai na mayam na masak khangbi di yare ne teta tawjabagi mai jare ba hoi nakhoigi matam sidadi ne drama tawgera cinema tawgera ikan da he kana rese nani khoina ne yang launa phajana tawrakpa matam du da di bako laibak nara sarkar na artist singu thausabi da banani khangde matam mama da lilada lamba laitana phawramba aise ngasidi ne yum phawba palhodaba makai imungi laita laira mena ba hotna badane hotel phamlaga lelisi nesia hojik di sarkana thorang kya lokhleda thorang budi matam du da sudum lokhatlida adubu sanga panga laita ba lari hai hauda bana sak phajai lila hai haidana aikhogi sanafam laite kalakar aikhoise bhabong na pamlakta ba mikupta konchak phawba lawba yadana laikha ta na mangkhiba khanghauba zat nate
ꯀꯥꯂꯥꯗ ꯃꯤꯡꯆꯠ ꯋꯥꯡꯂꯤꯕ ꯃꯈꯩ ꯂꯥꯏꯔꯕꯒꯤ ꯐꯝꯊꯣꯟꯁꯨ ꯋꯥꯡꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯤꯅꯦ ꯁꯤ ꯁꯦꯜ ꯊꯣꯛꯇꯕ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯇꯧꯕꯁꯤꯗꯤ ꯅꯤꯡꯕ ꯌꯥꯝꯅ ꯊꯨꯡꯗꯦꯗ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯁꯅꯥꯇꯣꯝꯕꯤꯗꯨꯕꯨ ꯅꯪꯕꯨ ꯂꯤꯂꯥ ꯌꯦꯡꯕ ꯂꯥꯛꯎꯒ ꯀꯥꯏꯅ ꯏꯟꯚꯥꯏꯠ ꯀꯀꯥ ꯑꯃꯠꯇ ꯄꯤꯈꯤꯗ꯭ꯔꯣ ꯑꯦ ꯀꯩꯗꯧꯕꯩ ꯄꯤꯔꯣꯏꯗꯣꯏꯅꯣ ꯏꯅꯦꯁꯦ ꯃꯌꯥꯝꯗ ꯄꯤꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯃꯥꯅ ꯄꯥꯝꯖꯗ꯭ꯔꯤꯕ ꯂꯤꯂꯥ ꯈꯨꯄꯥꯝꯗꯗꯨꯒ ꯅꯪꯅ ꯊꯋꯥꯏ ꯌꯥꯎꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯀꯗꯥꯏꯗꯕꯨ ꯊꯦꯡꯅꯔꯨꯔꯤꯅꯣ ꯅꯕꯥꯅꯤꯕꯣ ꯌꯥꯏꯐꯕꯤ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯌꯥꯏꯐꯕꯤ ꯌꯥꯜꯂꯛꯇꯦꯗ ꯀꯤꯒꯤ ꯃꯆꯥ ꯀꯅꯥꯅꯣ ꯃꯣꯏꯔꯥꯡ ꯃꯆꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯇꯥꯂꯣꯏ ꯀꯣꯟꯅꯕꯨ ꯃꯤꯡꯕꯥꯅꯗꯨꯅ ꯆꯩꯍꯦꯛ ꯆꯩꯕꯥꯜꯂꯤꯕ ꯑꯀꯥꯕꯗ ꯂꯤꯔꯤ ꯇꯦꯟꯗꯝꯅꯕ ꯑꯀꯨꯝꯕꯗ ꯇꯤꯃꯦꯟ ꯇꯥꯗꯝꯅꯕ ꯑꯣꯂꯦꯅ ꯇꯧꯕꯁꯦ ꯌꯥꯝ ꯄꯛꯑꯦ ꯍꯥꯏꯕ ꯇꯣꯡꯒꯦ ꯏꯅꯤꯡꯇꯝ ꯌꯥꯡꯒꯣꯏ ꯇꯣꯡꯒꯦ ꯏꯈꯥꯇꯝ ꯈꯨꯃꯟ ꯂꯩꯀꯣꯏ ꯄꯨꯡꯁꯤꯗ ꯏꯅꯤꯡ ꯏꯈꯥꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯈꯥꯕ ꯑꯩꯗꯤ ꯈꯪꯍꯟꯒꯗꯧ ꯆꯔꯤꯆꯣ ꯃꯥꯅꯦ ꯃꯥꯟꯕ꯭ꯔꯥ ꯑꯃꯁꯤꯗꯤ ꯐꯖꯩꯍꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯃꯨꯛꯇꯕꯨ ꯎꯈꯤꯗ꯭ꯔꯤꯅꯦ ꯑꯁꯤꯗꯤ ꯑꯅꯧꯕ ꯀꯥꯔꯛꯄ ꯃꯥꯜꯂꯤꯅꯦ ꯑꯁꯤꯗꯤ ꯑꯩꯅ ꯎꯕ ꯍꯥꯜꯂꯝꯅꯤꯅ ꯑꯩꯒꯤ ꯇꯥꯔꯦꯅꯦ ꯍꯥ ꯈꯨꯞꯆꯜꯂꯛꯀꯅꯨ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯁ ꯅꯣꯏꯅꯤꯃꯛ ꯇꯣꯛꯑꯣꯕ ꯑꯩꯅ ꯈꯟꯕꯩ ꯈꯜꯂꯒ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅꯔꯤꯁꯤꯕꯨ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯃꯃꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯁꯤꯗꯅ ꯍꯣꯏꯅꯦ ꯀꯃꯣꯟ ꯁꯣꯐꯤꯌꯥ ꯁꯣꯐꯤꯌꯥ ꯀꯩꯅꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤ ꯀꯅꯥꯅꯣ ꯍꯥ ꯃꯥꯕꯨꯔꯣ ꯏꯁ ꯀꯩ ꯃꯤꯡ ꯀꯧꯒꯦꯕ ꯏꯕꯨꯡꯉꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪꯕꯨ ꯁꯨꯅꯤꯇꯥ ꯉꯥꯏꯕ ꯇꯣꯛꯑꯕꯣ ꯑꯁ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯀꯩ ꯃꯤꯡ ꯀꯧꯒꯦꯕ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯍꯟꯗꯛꯇ ꯃꯤꯡ ꯆꯜꯂꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯔꯦ ꯃꯥꯟꯅꯔꯝꯃꯅꯤ ꯑꯗꯣ ꯃꯥꯏ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦꯕ ꯅꯣꯏ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯑꯅꯧꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯗꯣ ꯍꯧꯔꯛꯑꯕ꯭ꯔꯣ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯍꯣ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯤꯡ ꯊꯣꯟꯗ꯭ꯔꯤꯕ ꯑꯁꯦꯡꯕꯩꯅꯦ ꯃꯤꯡ ꯊꯣꯟꯖꯗ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯄꯪꯂꯣꯛꯇ ꯅꯣꯛꯂꯦ ꯁꯤ ꯃꯤꯡꯗꯣꯛꯇ ꯍꯥꯏꯔꯝꯃꯣ ꯀꯣꯟ ꯍꯥꯏꯒꯦ ꯑꯁ ꯀꯣꯟꯅ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯣꯕ ꯁꯤ ꯑꯣꯖꯥ ꯂꯥꯛꯏ ꯀꯣꯟ ꯍꯥꯏꯒꯦ ꯍꯥꯏꯔꯦꯗꯅ ꯑꯁ ꯑꯣꯖꯥ ꯂꯥꯛꯁꯤꯅꯨ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯣꯃꯦ ꯑꯁ ꯍꯥꯏꯕꯤꯔꯝꯗꯅ ꯆꯪꯈ꯭ꯔꯦ ꯑꯣꯂꯦꯟ ꯁꯤꯗ ꯑꯩꯈꯣꯏ ꯀꯥꯟꯅꯦꯕ ꯂꯥꯛꯑꯣ ꯀꯩ ꯅꯨꯄꯥꯅꯦꯒꯤ ꯁꯤꯗꯤ ꯅꯪ ꯁꯥꯕꯤꯗꯣ ꯁꯤꯗ ꯂꯥꯛꯑꯣꯅꯤ ꯀꯩꯅꯣ ꯑꯁꯤꯗꯕꯨ ꯐꯝꯕ ꯍꯧꯅꯕ꯭ꯔꯣ ꯀꯩꯅꯤ ꯃꯤꯡꯗꯣꯛꯇ ꯍꯥꯏꯔꯛꯑꯣ ꯃꯤꯡꯗꯣꯛꯇ ꯍꯥꯏꯔꯛꯑꯣ ꯁꯤ ꯃꯤꯡꯗꯣꯛꯇ ꯍꯥꯏꯔꯛꯑꯣ ꯑꯗ ꯉꯥꯏꯈꯣꯕ ꯀꯩꯒꯤꯅꯣ ꯃꯤꯡꯗꯣꯛꯇ ꯍꯥꯏꯔꯝꯃꯣ ꯃꯤꯡꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯈꯪꯂꯒ ꯑꯦꯇꯦꯟꯗꯦꯟꯁ ꯔꯦꯁꯇꯥꯔꯗ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯃꯤꯡ ꯍꯦꯛ ꯍꯪꯂꯗꯅ ꯑꯗꯨꯕꯨꯗꯤ ꯌꯥꯕ ꯅꯆꯤꯟ ꯂꯥꯏꯍꯟꯅꯤꯡꯕꯩ ꯋꯥꯅꯤ ꯃꯤꯡ ꯍꯥꯏꯔꯗꯤ ꯂꯩꯍꯧꯒꯗ꯭ꯔꯥ ꯉꯁꯤꯒꯤꯗꯤ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯏꯟꯅꯗꯣꯔꯤꯅꯦ ꯃꯗꯨꯗꯤ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯃꯤꯡ ꯍꯥꯏꯗ꯭ꯔꯗꯤ ꯑꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯃꯇꯥꯅꯤꯗ ꯁꯤꯗꯤ ꯁꯦ ꯊꯥꯗꯣꯛꯑꯒꯦꯕ ꯃꯤꯡꯗꯣ ꯍꯥꯏꯔꯣꯕ ꯍꯣ ꯁꯅꯥꯇꯣꯝꯕꯤ 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 ꯑꯩ ꯉꯥꯏꯈꯣ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯥꯛꯄꯤꯅ ꯍꯦꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯅꯆꯤꯟ ꯅꯅꯥꯎ ꯀꯔꯤ ꯋꯥ ꯇꯥꯟꯅꯔꯤꯅꯣ ꯑꯦ ꯀꯔꯤ ꯋꯥꯅꯦꯒꯦ ꯑꯗꯨꯗꯤ ꯃꯥꯅ ꯂꯥꯛꯄꯒ ꯃꯣꯏ ꯕꯕꯥꯅ ꯆꯠꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯅꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯃꯁꯤꯗꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯌꯥꯗꯦꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯏꯅꯥꯎꯅꯨꯄꯤꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯌꯥꯗꯦꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯀꯩꯗꯥꯗꯣ ꯀꯩꯗ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯣꯏ ꯕꯥꯁꯤꯃ ꯍꯦ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯍꯩꯅꯗꯦꯅꯦ ꯍꯨꯔꯥꯟꯕꯤꯗꯧꯅ ꯍꯦꯛ ꯇꯧꯔꯅ ꯆꯪꯍꯟꯅꯤꯡꯗ꯭ꯔꯒ ꯆꯪꯍꯟꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯅꯥꯎꯅꯦ
ꯃꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯑꯩꯅ ꯀꯔꯝꯅ ꯆꯥꯗꯨꯅ ꯂꯩꯒꯗꯣꯔꯤꯕꯅꯣ ꯍꯩ ꯅꯆꯤꯟꯗꯨ ꯊꯤꯅꯨ ꯑꯩꯈꯣꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯕꯗꯤ ꯐꯩ ꯃꯗꯨꯁꯨ ꯅꯠꯇꯦ ꯏꯆꯥ ꯑꯃꯈꯛ ꯂꯩꯔꯤꯕꯁꯤ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯦꯝꯕꯤꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯉꯁꯤꯅ ꯀꯔꯤ ꯄꯤꯈ꯭ꯔꯦ ꯀꯩꯁꯨ ꯄꯤꯗꯦꯗ ꯍꯩ ꯅꯪꯒꯤ ꯂꯩꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯄꯨꯔꯝꯃꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯦꯜꯗꯣ ꯅꯪꯅꯗ꯭ꯔꯦ ꯍꯥꯏ ꯍꯌꯦꯡ ꯐꯥꯎꯕꯗꯅꯦ ꯍꯥꯏꯔꯝꯃꯤ ꯍꯩ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯁꯨ ꯌꯥꯝ ꯅꯪꯇꯝꯁꯤ ꯀꯔꯤꯒꯤꯅꯣ ꯂꯩꯗꯨꯗꯤ ꯏꯃꯥꯅ ꯁꯥꯕꯤꯔꯛꯄꯅꯤ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯒꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯑꯁꯤꯟꯕ ꯂꯩꯕꯗꯨꯗ ꯄꯤꯈꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯍꯩ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯣꯏ ꯃꯥꯡꯇꯣꯏꯁꯤꯕꯣ ꯀꯩꯅꯣ ꯃꯣꯏ ꯃꯥꯡꯇꯣꯏꯁꯤꯕꯣ ꯀꯩꯅꯣ ꯕꯕꯥ ꯀꯩꯅꯣ ꯃꯥꯡꯇꯣꯏꯁꯤꯕꯣ ꯀꯩꯅꯣ ꯕꯕꯥ ꯉꯥꯎꯔꯕꯣ ꯐꯨꯋꯣ ꯅꯈꯨꯠꯇꯨ ꯄꯦꯟꯅꯅꯕ ꯐꯨꯋꯣ ꯑꯁꯨꯛ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯈꯨꯠꯇꯨꯅ ꯃꯦꯈꯥꯏꯔ ꯂꯥꯜꯂꯣ ꯃꯆꯤꯟ ꯉꯁꯤ ꯈꯨꯝꯃꯤꯎꯅꯦ ꯕꯕꯥ ꯀꯩꯅꯣ ꯅꯪꯇꯣꯏꯁꯤꯕꯣ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯇꯥꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯝꯇ ꯂꯩꯔꯣꯏ ꯍꯣꯏ ꯌꯨꯝꯗꯅ ꯕꯦꯝ ꯀꯧꯕ ꯑꯁꯦꯡꯕ ꯁꯅꯥꯇꯣꯟꯕꯤ ꯀꯧꯕ ꯅꯣꯏꯗꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯂꯥꯜꯂꯦ ꯏꯄꯥ ꯂꯥꯜꯂꯦ ꯃꯇꯨꯡꯗꯅꯦ ꯅꯃꯥꯕꯨ ꯑꯃꯨꯛ ꯐꯨꯔꯔꯣ ꯂꯥꯎ ꯑꯁꯦꯡꯕꯩꯔꯣ ꯕꯕꯥ ꯍꯣ ꯐꯨꯔꯔꯣꯏ ꯂꯥꯎ ꯆꯥꯗꯕ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯂꯥꯎ ꯆꯥꯒ ꯂꯣꯜꯂꯣ ꯂꯥꯎ ꯍꯩ ꯆꯥꯒꯗꯣ ꯍꯥꯎꯅ ꯂꯣꯜꯂꯛꯎꯀꯣ ꯉꯁꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥ ꯋꯥꯠꯈ꯭ꯔꯕ ꯄꯥꯎꯅ ꯍꯥꯏꯔꯝꯃꯒ ꯇ꯭ꯔꯃꯥ ꯇꯧ ꯂꯩꯔꯤꯁꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥ ꯋꯥꯠꯈ꯭ꯔꯕ ꯇꯧ ꯂꯩꯂꯤ ꯄꯥꯜꯂꯤꯕ ꯎꯄꯥꯜ ꯊꯥꯊꯣꯛꯑ ꯃꯤꯁꯛ ꯉꯁꯤꯗꯒꯤ ꯑꯕꯤꯔ ꯈꯥꯟ ꯆꯍꯤꯡ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯁꯛꯇꯝ ꯌꯧꯔꯕꯅꯤ ꯃꯥꯟꯗ꯭ꯔꯥ ꯑꯕꯤꯔ ꯈꯥꯟ ꯄꯔꯤꯈꯥꯗꯤ ꯍꯌꯦꯡ ꯁꯤꯇ ꯉꯥꯏꯔꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦꯗꯤ ꯂꯩꯇꯗꯅ ꯂꯤꯂꯥ ꯇꯧ ꯂꯩꯅꯦ ꯍꯩ ꯅꯪꯒꯤ ꯂꯤꯂꯥꯗꯨꯅ ꯍꯌꯦꯡ ꯄꯔꯤꯈꯥꯗ ꯏꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯂꯥꯏꯔꯤꯛꯇꯣ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯄꯥꯔꯕꯅꯤ ꯂꯣꯏ ꯐꯥꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯐꯕꯁꯨ ꯁꯥꯔꯤꯅꯦ ꯃꯁꯦ ꯅꯆꯟꯅꯨꯄꯤꯅ ꯉꯁꯥꯏꯗꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤꯁꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯉꯁꯤꯗꯤ ꯆꯥꯛ ꯑꯃ ꯄꯤꯖꯔꯣꯏ ꯅꯪ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯍꯧꯒꯠꯄ ꯌꯥꯔꯣꯏ ꯈꯪꯉꯨ 이따오 까도온다이노 ꯀꯔꯤꯅꯣ ꯏꯇꯥꯎ ꯆꯩꯒ ꯄꯥꯏꯗꯅ ꯇꯧꯕꯤꯔꯝꯃꯤꯁꯤꯕꯣ 이따오 아ꯉांसिंꯁꯤ ꯂꯥꯏꯔꯤꯛ ꯇꯧꯑꯣꯅ 하이르가 ꯂꯤꯂꯥ ꯇꯧ ꯂꯩꯔꯝꯃꯤ ꯑꯗꯨꯏ ꯋꯥꯔꯛꯑꯝꯃꯤꯕ ꯑꯣ ꯆꯤꯟꯅ ꯀꯔꯤꯅ ꯍꯥꯏꯔꯒ ꯌꯥꯕꯁꯤꯕꯨ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯆꯩ ꯅꯠꯇ꯭ꯔꯕꯁꯨ ꯑꯁ 이따오 하이나ꯕ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦꯗ ꯂꯤꯂꯥꯗ ꯇꯧ ꯂꯩ ꯃꯄꯨꯟꯁꯤ ꯑꯁꯤ ꯂꯤꯂꯥ ꯇꯧꯗꯅ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯕꯁꯤꯗꯤ ꯏꯍꯦ ꯑꯩ ꯍꯥꯏꯅꯒꯦꯁꯦ ꯑꯗꯨꯝ ꯌꯥꯖꯅꯤ ꯀꯔꯤꯅꯣ ꯏꯆꯥꯁꯥ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯄꯥꯕꯨꯡ ꯏꯕꯦꯟ ꯄꯥꯕꯨꯡꯒꯤ ꯃꯣꯔꯥ ꯑꯝꯇ ꯑꯧ ꯂꯧꯊꯣꯛꯁꯦ ꯂꯧꯊꯣꯛꯎꯒꯦ ꯄꯥꯕꯨꯡ ꯀꯗꯣꯝꯗꯩꯅꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯅꯈꯣꯏꯗ ꯆꯪꯅꯤꯡꯗꯅ ꯅꯈꯣꯏ ꯈ꯭ꯋꯥꯏ ꯎꯅꯤꯡꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯄꯥꯕꯨꯡ ꯁꯤꯗ ꯐꯝꯕꯤꯌꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯌꯥꯔꯦ ꯌꯦꯡꯉꯣꯏ ꯄꯥꯕꯨꯡ ꯋꯥꯍꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯍꯩꯅꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯒꯗꯧꯕꯅꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯂꯤꯂꯥꯗꯨꯁꯨ ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯅꯁꯥꯅꯕꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯧꯅꯤ ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯕ ꯃꯥꯁꯨ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯇꯣꯏꯕ ꯍꯥꯏ ꯁꯥꯏꯀꯜ ꯌꯥꯗ꯭ꯔꯕꯣ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯎꯗ꯭ꯔꯒꯅ ꯑꯅꯣ ꯎꯄꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯑꯩꯒꯤꯁꯨ ꯌꯥꯗ꯭ꯔꯦ ꯄꯝꯆꯔ ꯃꯥ ꯇꯧꯁꯤꯜꯂꯦ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯂꯦꯔ ꯌꯥꯗꯦ ꯄꯝꯆꯔ ꯑꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯄꯩꯔꯣ ꯈꯨꯠꯇ ꯚꯔꯇꯤ ꯄꯥꯏꯗꯣ ꯑꯩ ꯁꯨꯝ ꯌꯦꯡꯉꯝꯕ ꯑꯗꯨꯗ ꯌꯥꯗ꯭ꯔꯕ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯂ ꯄꯥꯇꯤ ꯃꯔꯛꯁꯤꯗ ꯋꯥꯛꯁꯣꯞꯁꯨ ꯂꯩꯇꯦ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯕ ꯇꯥꯕꯅꯤꯅꯦ ꯅꯪꯅ ꯃꯤꯡ ꯇꯥꯛꯅꯤꯡꯗꯦ ꯑꯩꯅ ꯅꯝꯗꯅ ꯈꯪꯇꯣꯛꯏ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯇꯛꯅꯕ ꯂꯦꯞꯇꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯃꯗꯤ ꯍꯥꯏꯅꯔꯝꯅꯤ ꯀꯩ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯅꯤꯁꯦ ꯇꯤꯟꯅꯗꯦ ꯌꯥꯁꯨ ꯌꯥꯅꯗꯦꯅ ꯀꯅꯥꯅ ꯍꯥꯏꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯅꯅꯦ ꯂꯣꯏ ꯍꯥꯏ
ꯅꯪꯗꯤ ꯑꯩꯒꯁꯨ ꯇꯤꯟꯁꯨ ꯇꯤꯟꯅꯅꯤꯡꯗꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯆꯨꯝꯗꯦ ꯆꯨꯝꯗꯦ ꯅꯪ ꯑꯩ ꯇꯤꯟꯅꯩꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯗꯇꯣꯏꯅꯤ ꯑꯣꯏ ꯕꯦꯝ ꯃꯄꯥꯟ ꯂꯥꯛꯑꯦ ꯀꯩꯗꯧꯔꯦ ꯒꯥꯔꯤ ꯕꯕꯥ ꯄꯝꯆꯔ ꯑꯣꯏꯈ꯭ꯔꯦ ꯁꯦ ꯁꯤ ꯇꯣꯡꯉ ꯆꯠꯂꯝꯃꯣ ꯑꯩ ꯐꯣꯂꯛꯑꯒꯦ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯆꯌꯦꯠꯅꯔꯤꯅꯣꯅꯦ ꯄꯨꯔꯞ ꯇꯥꯈ꯭ꯔꯦ ꯕꯦꯕꯤ ꯃꯄꯥꯟ ꯂꯥꯛꯈ꯭ꯔꯦ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯅꯪ ꯁꯤ ꯀꯩꯗꯧꯔꯕ ꯄꯝꯆꯔ ꯑꯣꯏꯔꯦ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯀꯗꯕꯅꯤꯅꯦ ꯀ꯭ꯂꯥꯁ ꯅꯪꯉꯔꯣꯏꯌꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ ꯅꯤꯡꯁꯤꯡꯉꯤ ꯑꯗ ꯁꯅꯥꯇꯣꯝꯕꯤ ꯃꯊꯟꯇ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯆꯠꯃꯤꯟꯅꯕꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯤꯖꯥꯠꯅꯤꯅꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯦꯁꯣ ꯁꯃꯨꯏ ꯃꯆꯥꯅꯦ ꯑꯣ ꯑꯗꯣ ꯅꯪꯗꯤ ꯁꯅꯥꯇꯣꯝꯕꯤ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯗ꯭ꯔꯤ ꯉꯥꯏꯈꯣꯅꯦ ꯑꯩ ꯀ꯭ꯂꯥꯁ ꯊꯦꯡꯈ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯀ꯭ꯂꯥꯁ ꯅꯪꯉꯔꯣꯏ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯣꯅꯦ ꯑꯩ ꯊꯦꯡꯈ꯭ꯔꯦꯕ ꯉꯥꯏꯈꯣꯗ ꯅꯥꯖꯦꯠꯀꯤ ꯁꯤꯅꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯊꯣꯏꯊꯣꯏꯕ ꯍꯩꯗꯣꯛꯑ ꯃꯥꯜꯂꯦ ꯊꯣꯏꯊꯣꯏ ꯌꯥꯎꯗꯖꯥꯠꯂ ꯑꯩꯒ ꯅꯛꯅꯔꯒ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯌꯥꯎꯔꯦ ꯑꯩꯒꯤ ꯀꯔꯝ ꯌꯦꯡꯕꯅꯣ ꯈꯪꯗꯦ ꯁꯤꯗ ꯅꯪꯒꯤꯗꯤ ꯌꯥꯎꯈ꯭ꯔꯕꯣ ꯌꯦꯡꯁꯤ ꯑꯩ ꯎꯗ꯭ꯔꯤꯌꯦ ꯑꯩꯒꯤꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯌꯥꯎꯔꯦ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ ꯉꯥꯏꯈꯣꯅꯦ ꯃꯥꯒꯤ ꯑꯃꯨꯛ ꯌꯦꯡꯒꯦ ꯁꯅꯥꯇꯣꯝꯕꯤ ꯉꯥꯏꯈꯣꯍꯦ ꯁꯦ ꯅꯪ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯁꯤꯟꯕꯤꯕꯒꯤ ꯃꯍꯩ ꯅꯠꯇ꯭ꯔꯣ ꯋꯥꯍꯩ ꯈꯛꯇꯅꯗꯤ ꯌꯥꯔꯣꯏꯕ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯅꯤꯡꯕ ꯑꯝꯇꯪ ꯍꯥꯏꯌꯨꯗꯅ ꯅꯪꯒꯤꯁꯤꯗꯤ ꯑꯅꯛꯄꯁꯤꯗ ꯍꯣꯇꯦꯜ ꯂꯩꯇꯦ ꯈꯪꯗꯨꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤꯗ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯌꯥꯝ ꯄꯤꯖꯅꯤꯡꯉꯦ ꯕꯖꯥꯔ ꯆꯠꯂꯨꯁꯤꯔꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯋꯥꯍꯩꯗꯨꯅ ꯄꯨꯛꯀꯁꯦ ꯕꯤꯛ ꯊꯜꯂꯦ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯆꯥꯔꯨꯁꯤ ꯆꯥꯏꯟꯗꯦꯗ ꯍꯥꯏꯍꯟꯅꯤꯡꯕ ꯃꯤꯅꯗꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯀꯥꯡꯊꯣꯔꯛꯇꯦ ꯄꯤꯖꯅꯤꯡꯗ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯏꯀꯥꯏꯔꯤ ꯑꯣꯏꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯑꯩ ꯇꯥꯍꯟꯅꯤꯡꯗ꯭ꯔꯤꯗꯣ ꯈꯪꯖꯔꯦ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯅꯍꯧꯔꯣ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯔꯨꯈꯤꯒꯦ ꯍꯣꯏ ꯅꯨꯡꯁꯤꯊꯣꯏ ꯂꯩꯗꯁꯨ ꯌꯥꯅꯤꯅꯦ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ ꯈꯔ ꯀꯨꯏ ꯂꯥꯛꯄꯤꯗ꯭ꯔꯗꯤ ꯐꯅꯤꯗ ꯄꯥꯁ ꯇꯧꯔꯝꯅꯤꯅ ꯀꯔꯤ ꯄꯤꯖꯗꯣꯏꯅꯣ ꯅꯪꯅ ꯄꯥꯁ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯪꯗꯤ ꯍꯔꯥꯎꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕꯅꯒꯗꯤ ꯌꯥꯔꯣꯏꯕꯨ ꯀꯩꯗꯧꯔꯒꯦꯕ ꯑꯩꯈꯣꯏ ꯃꯥ ꯀꯧꯁꯦ ꯑꯆꯥꯄꯣꯠ ꯄꯤꯖꯧꯔ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯔꯤꯅꯤꯅ ꯈꯟꯕꯒꯦ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗꯃꯛ ꯄꯔꯤꯈꯥ ꯊꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯩꯍꯧꯔꯒ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯟꯕ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯄꯨꯝꯅꯃꯛ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯅꯪꯒꯤꯗꯃꯛ ꯃꯄꯣꯛꯁꯤꯃ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯁꯤꯕꯁꯨ ꯉꯝꯃꯣꯏ ꯅꯣꯡꯗꯝꯕ ꯍꯥ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯤꯔꯥꯅ ꯈꯜꯂꯝꯃꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯌꯥꯗꯗꯅ ꯇꯧꯕꯅꯦ ꯑꯩꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯔꯗꯤ ꯁꯥꯎꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗ ꯂꯥꯛꯈꯤꯕ꯭ꯔꯣ ꯑꯦ ꯁꯥꯎꯔꯤꯔꯣ ꯑꯩꯁꯤꯕꯨ ꯗ꯭ꯔꯃꯥꯔꯣ
ꯑꯩꯅ ꯍꯦꯟꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯤꯡꯉꯤꯅꯦ ꯑꯗꯨꯗ ꯐꯣꯝꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯁꯤꯅ ꯀꯩꯒꯤ ꯐꯣꯝꯅꯣ ꯑꯁ ꯃꯁꯛ ꯐꯥꯎꯕ ꯎꯅꯤꯡꯗ꯭ꯔꯦꯗ ꯀꯌꯥꯗꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯗꯥꯏ ꯅꯍꯥꯟꯅꯦꯁꯀꯤ ꯋꯥꯅꯣꯝꯕꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗꯅ ꯂꯥꯛꯏ ꯃꯁꯤꯗꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯕꯨ ꯃꯗꯨ ꯈꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤꯅꯦ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯔꯗꯤ ꯁꯥꯎꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯅꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗ ꯂꯥꯛꯈꯤꯕ꯭ꯔꯣ ꯑꯦ ꯁꯥꯎꯔꯤꯔꯣ ꯑꯩꯁꯤꯕꯨ ꯗ꯭ꯔꯃꯥꯔꯣ ꯑꯩꯅ ꯍꯦꯟꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯤꯡꯉꯤꯅꯦ ꯑꯗꯨꯗ ꯐꯣꯝꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯁꯤꯅ ꯀꯩꯒꯤ ꯐꯣꯝꯅꯣ ꯑꯁ ꯃꯁꯛ ꯐꯥꯎꯕ ꯎꯅꯤꯡꯗ꯭ꯔꯦꯗ ꯐꯣꯝ ꯊꯕꯛꯀꯤ ꯐꯣꯝꯗꯨ ꯀꯌꯥꯗꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯗꯥꯏ ꯅꯍꯥꯟꯅꯦꯁꯀꯤ ꯋꯥꯅꯣꯝꯕꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗꯅ ꯂꯥꯛꯏ ꯃꯁꯤꯗꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯕꯨ ꯃꯗꯨ ꯈꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤꯅꯦ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯅꯪ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯇꯧꯗ꯭ꯔꯁꯨ ꯅꯪ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯇꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯏꯖꯠ ꯂꯩꯅ ꯍꯤꯡꯒꯦ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯆꯪꯕ ꯁꯦꯜ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯄꯨꯊꯣꯛꯄꯒꯤ ꯋꯥꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯪꯅ ꯑꯗꯨꯝ ꯄꯨꯊꯣꯛꯂꯥꯛꯏꯁꯤꯗꯤ ꯑꯩꯗꯤ ꯄ꯭ꯂꯥꯟꯒ ꯄ꯭ꯔꯣꯄꯣ ꯍꯦꯛ ꯆꯥꯏꯗ ꯍꯥ ꯀꯥꯏꯗꯅꯣ ꯆꯥꯏꯕꯣ ꯑꯁ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯅꯪꯅ ꯄꯨꯟꯁꯤꯁꯤꯕꯨ ꯗ꯭ꯔꯃꯥꯗꯧꯅ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯣ ꯑꯣ ꯅꯪꯁꯨ ꯀलाꯀꯥꯔꯁꯤꯡꯕꯨ ꯁꯤꯡꯊꯥꯗꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯀꯂꯥ ꯇꯧꯕ ꯑꯩꯕꯨꯁꯨ ꯊꯧꯁꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪ ꯀꯔꯤꯝꯇ ꯊꯧꯁꯥꯗꯦ ꯐꯥꯒꯤ ꯇꯥꯊꯣꯛꯅꯕ ꯍꯦꯛꯇ ꯍꯣꯠꯅꯩ ꯑꯗꯨꯒ ꯀꯔꯤꯁꯨ ꯅꯠꯇꯕꯗꯅ ꯋꯥꯈꯜꯗꯣ ꯑꯥ ꯌꯧꯅ ꯍꯦꯛꯇ ꯈꯟꯖꯤꯜꯂꯤ ꯐꯔꯦ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅꯗꯩ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯌꯦꯡ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯈꯠꯅꯧ ꯈꯠꯅꯔꯒꯅꯦ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯄꯅꯤꯀꯣ ꯈꯥꯕꯩꯁꯦꯒ ꯎꯅꯕ ꯌꯥꯗꯦ ꯊꯥꯗꯣꯛꯅꯕꯁꯨ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤꯀꯣ ꯈꯪꯉꯦꯗꯅ ꯏꯅꯦꯁꯤꯌꯥ ꯃꯁꯤ ꯅꯨꯄꯥꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤ ꯋꯥꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯏꯊꯟꯗ ꯁꯨꯝ ꯆꯠꯆꯔꯒꯦ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯣ ꯅꯪꯅ ꯇꯥꯟꯗꯕꯁꯨ ꯆꯠꯀꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯎꯅꯁꯤꯒꯥꯕ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯖꯔꯣꯏ ꯅꯪꯁꯨꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣ ꯍꯩꯃꯥ ꯑꯁꯦꯡꯕꯗꯧꯅ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯐꯣꯝꯁꯤꯗ ꯁꯣꯏ ꯑꯃꯇꯪ ꯇꯧꯔꯝꯃꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ Ay, mama! Mamo! Tara ba nangbo? Tari, kari haige. Antong na kana su kawkhredako. Ibe madi halagtri ba? Halae, wa ka matangang na bayadi. Ha? Oo. Nahan mana lupa lising ni pupiyo hay bani. Ado pida ba yo ni? Siya thamjalo ra. Sidagi magi lupa lising ni pudo loktoga magi lupigo ari mo thamjalo. Ay nga ko. Magi likta hore hairisi handakka nirak shure. Mama nang khara yangchilo. Angang oingida manadagi nanapi ama phawba tahogdaba mana hojik gyan tarabasida likta hoyi haibase afaba kudam nate nang nane nacha nupi gi lijat chajache mama nang na kupni yangchilo Hoy.
ꯍꯩꯃꯥ ꯁꯛꯇꯥꯁꯤꯡꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯁꯣꯝ ꯆꯠꯂꯛꯑꯣ ꯃꯁꯛꯁꯤꯡꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯣꯏ ꯆꯠꯁꯤꯂꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯃꯣꯏꯁꯤꯡꯁꯦ ꯑꯥꯗ ꯑꯃꯨꯛ ꯂꯩꯔꯦ ꯁꯣꯝ ꯆꯠꯈ꯭ꯔꯁꯤꯕ ꯆꯨꯝꯅ ꯁꯨꯝ ꯆꯠꯁꯦꯕ ꯋꯥꯗ ꯉꯥꯎꯅꯨ ꯂꯥꯛꯑꯣ ꯃꯣꯏꯒꯤ ꯃꯤ ꯎꯁꯤꯠꯇꯕꯁꯤꯗꯅꯤꯅꯦ ꯑꯩꯅ ꯍꯦꯛꯇ ꯈꯨꯝꯅꯤꯡꯉꯛꯏꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯣ ꯑꯣꯟꯗ ꯑꯣꯟꯁꯤꯟꯅꯔꯨꯅꯨ 이거 콜레지 가라봐. 하이마, 엉뚱 아이코. 아이나 하신 거 따고. 이거. ꯇꯧꯕꯤ ꯃꯤꯅ ꯁꯨꯛ ꯌꯦꯡꯅꯤꯡꯗ꯭ꯔꯁꯤꯕꯨ ꯅꯨꯄꯤꯕꯨ ꯃꯥ ꯃꯊꯟꯗꯔꯣ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯖꯕꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯐꯤꯂꯝ ꯀꯨꯝꯕꯤꯔ ꯀꯩꯅꯣ ꯑꯃ ꯇꯥꯞ ꯂꯧ ꯂꯣꯏꯔꯦ ꯀꯩꯅꯣ 마루, 아이 닝월세. 다시면 혹시. 마는 야들어서. 아이 막 남다는 러그네. 뱀! 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 그이노 마이 감도 죽었더라고 떠오르지나. 이거 어딘데 걔 붙어라이니? 뱀뱀! 그이노 떠오르지나. 뱀뱀! 아이. 그이노네 마이 감 죽었더네. 그이노 뭐 아만바두다 마이빌레만 밤바이 타입다 tumilaidubo mai ga sukat ke di leitraga ꯂꯥꯇꯦꯟꯁꯨ ꯊꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯦꯟꯗꯜꯁꯨ ꯃꯇꯦꯡ ꯈꯛꯇ ꯉꯥꯏꯔꯝꯃꯦ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗ ꯊꯥꯅꯕ ꯈꯥꯛꯏꯕ kadai kendal dia 굿굿짠. 마치 팅하다 하고 셀레마 파이. kendan jisu taklam dai posan tu lairene ꯇꯥꯆꯧ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯀꯞꯅꯤꯡꯉꯦ nangi kapning bajo to kapning graponi drama ga yawdi nang basic test tani bema kari kapning no ꯇꯥꯆꯧ ꯕꯥꯖꯤ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯋꯥꯔꯣꯏꯀꯣ kidorogini nangbo ayami chau chau na lairisidi ꯂꯩꯔꯤꯗꯤ ꯍꯥꯏꯔꯒ ꯀꯔꯝꯅ ꯌꯨꯝ ꯑꯁꯦ ꯄꯥꯜꯂꯦ ꯍꯥꯏꯕ ꯇꯥꯆꯧꯕꯨ ꯃꯤꯀꯣꯝꯇ ꯈꯟꯕꯤꯕ꯭ꯔꯥ hei kinun he ꯇꯥꯆꯧꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯣ ꯇꯣꯛꯑꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯇꯥꯆꯧ ꯀꯥꯎꯔꯕ kaudi ai kaudi ꯇꯥꯆꯧ ꯅꯆꯟꯁꯨ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯑꯩꯁꯨ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯄꯥꯕꯨꯡ ꯍꯀꯤꯝ ꯅꯠꯇꯅ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ai lairisidi kanada kari mo hairudoino ꯑꯗꯨꯕꯨ ꯏꯆꯤꯂꯨꯄꯥ ꯑꯋꯥꯠ ꯄꯥ ꯇꯥꯟꯅꯒꯗꯕ ꯃꯇꯝꯗꯗꯤ ꯇꯥꯆꯧꯅ ꯂꯤꯂꯥꯅꯤ ꯗ꯭ꯔꯃꯥꯅꯤꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯏꯊꯟꯗ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯆꯧꯕꯨ ꯈꯟꯕꯤꯕ꯭ꯔꯣ adugi oire farese to ai hayengdagidi sen tanba horage ꯇꯥꯃꯣ ꯂꯤꯇꯔ ꯑꯝꯇ ꯄꯤꯌꯨꯕ au ai gi sidi liter do humuni ko ꯑꯦ ꯀꯔꯤꯒꯤ hayo su blockade tawkhebadagi thawgamta phangadri sidi yole khar sisu odo wal lawurjan ꯉꯔꯥꯡ ꯑꯌꯨꯛ ꯊꯥꯎ ꯇꯦꯡꯀꯔ 2 ꯊꯨꯡꯉꯔꯦ ꯍꯥꯏ ꯑꯗꯨꯒ ꯕ꯭ꯂꯣꯀꯦꯠꯁꯨ ꯍꯥꯡꯈ꯭ꯔꯦ ꯄꯝꯗꯒꯤ ꯑꯣꯏꯅ ꯍꯥꯜꯂꯨꯔꯒꯦꯗ ꯃꯃꯜꯁꯨ ꯍꯣꯡꯕ ꯂꯨꯄꯥ 94 ꯈꯛꯇꯅꯤ halora pamdudagi
ꯂꯣꯏꯔꯦꯅ ꯑꯁ ꯁꯦꯟꯗꯣꯡ ꯈꯔ ꯐꯪꯒꯗ ꯈꯜꯂꯒ ꯂꯣꯏ ꯃꯥꯡꯉꯦꯅꯦ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯑꯣꯀꯦ ꯍꯧꯒꯠꯂꯣ ꯁꯦꯟꯇꯔꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯆꯪꯉꯒ ꯑꯦꯅꯤ ꯄꯣꯖꯗ ꯐ꯭रीज ꯇꯧꯕ ꯂꯩꯔꯤꯕ ꯃꯤꯗꯨꯗ ꯅꯦꯛꯁꯇ ꯆꯪꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯑꯦꯗꯖꯁꯃꯦꯟ ꯑꯃ ꯇꯧꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯨꯝꯁꯤꯟꯃꯤꯟꯅꯕ ꯀꯣ ꯒꯣ ꯋꯥꯛ ꯇꯧꯔꯣ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯂꯥꯛꯑꯕ꯭ꯔꯥ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯀꯔꯤꯅꯣ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯑꯣꯐ ꯗ꯭ꯔꯃꯥꯒꯤ ꯔꯤꯄꯔꯇꯔꯤꯗ ꯑꯦꯛꯇꯔ ꯑꯣꯏꯅꯕ ꯊꯥꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅꯤ ꯑꯣꯖꯥ ꯐꯩ ꯍꯣꯠꯅꯒꯗꯕꯅꯤ NSTꯒꯤ ꯔꯤꯄꯔꯇꯔꯤꯗ ꯑꯦꯛꯇꯔ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯪꯏ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ NSTꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯅꯠꯇꯕ ꯀꯌꯥ ꯑꯃ ꯔꯤꯄꯔꯇꯔꯤꯒꯤ ꯑꯦꯛꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯁꯦ ꯊꯥꯅꯅꯕ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯣꯖꯥ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯀꯩꯅꯣ ꯃꯣꯏ ꯁꯥꯏꯁꯤꯕꯣ ꯃꯃꯥ ꯅꯣꯡꯗꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯦ ꯆꯥꯎꯔꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯩꯗꯤ ꯅꯁꯛꯄꯨ ꯈꯪꯉꯨꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯤꯊꯤ ꯑꯝꯇ ꯊꯥꯗꯔꯨꯒꯦ ꯇꯧꯅꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯀꯝꯗꯧꯅꯤ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤꯅ ꯁꯪꯒ ꯄꯪꯒ ꯂꯩꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯦꯅꯦ ꯅꯪ ꯁꯤꯃ ꯑꯗꯣ ꯅꯪꯒꯤ ꯁꯅꯥꯇꯣꯝꯕꯤꯗꯨ ꯀꯝꯗꯧꯔꯤ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯕꯛꯀ ꯇꯧꯈ꯭ꯔꯦꯅ ꯍꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯃꯥꯅ ꯇꯧꯔꯕꯅꯤꯅ ꯅꯪꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯁ ꯏꯇꯥꯎ ꯑꯗꯨꯁꯨ ꯏꯀꯥꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯉꯥꯡꯅꯕꯤꯁꯤꯒ ꯅꯨꯄꯤꯅ ꯇꯥꯜꯂꯒ ꯅꯨꯄꯥꯅ ꯆꯥꯕ ꯍꯥꯏꯗꯨ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯅꯖꯁꯅꯨꯗ ꯌꯨꯝ ꯄꯥꯟꯕꯗꯨ ꯃꯗꯨ ꯊꯤ ꯌꯥꯕ ꯃꯤꯁꯦ ꯌꯥꯝ ꯂꯦꯝꯃꯦ ꯉꯁꯤ ꯃꯥꯅ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯁꯨ ꯅꯪꯅ ꯆꯥꯛꯈꯨꯝꯒ ꯑꯉꯥꯡꯒ ꯄꯥꯟꯅꯔ ꯂꯣꯏꯔꯦ ꯑꯁ ꯅꯪꯁꯨ ꯂꯦꯟꯕ ꯍꯧꯔꯛꯑꯦꯅꯦ ꯆꯠꯍꯧꯕꯅ ꯐꯔꯦ ꯍꯦ ꯉꯥꯏꯈꯣꯅꯦ ꯉꯥꯏꯈꯣ ꯆꯠꯂꯦ ꯑꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯂꯨꯍꯣꯡꯕꯩ ꯕꯥꯇꯣꯟ ꯀꯥꯎꯅꯤꯀꯣ ꯀꯩ ꯆꯠꯂꯨꯔꯤꯅꯣ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯗꯨꯕꯨ ꯁꯤꯔꯣ ꯁꯤꯕꯨ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯀꯔꯦꯝꯅꯅꯨ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯏꯕꯗꯤ ꯊꯧꯑꯣꯏꯗꯦ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯊꯕꯛꯅꯤ ꯁꯦꯟꯗꯣꯡ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯗꯤ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯅꯉꯣꯟꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯊꯕꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯈꯤꯗꯦ ꯅꯪ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯍꯤꯡꯂꯤꯁꯤꯗꯤ ꯑꯗꯨꯕꯨ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯉꯝꯅꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯇꯪꯗꯤ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯩꯊꯦꯜꯗ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯟꯕꯁꯤ ꯃꯉꯥꯏ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯁꯨ ꯍꯣꯠꯅꯈꯤꯅ ꯑꯩꯅ ꯍꯣꯠꯅꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯦ ꯁꯤꯗꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯣꯏꯔꯣꯏꯌꯦ ꯈꯜꯂꯣꯏꯌꯦ ꯅꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯈꯤꯕ ꯑꯦꯛꯖꯥꯝꯕꯨ ꯌꯥꯎꯕ꯭ꯔꯣ ꯑꯩꯅ ꯅꯝꯗꯅ ꯊꯥꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯗ꯭ꯔꯃꯥꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯌꯨ ꯑꯃꯇꯪꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯈꯜꯂꯅꯤ ꯁꯥꯟꯇꯣꯝꯕꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯅꯪ ꯗ꯭ꯔꯃꯥꯒꯗꯤ ꯄꯛꯁꯤꯜꯂꯛꯀꯅꯨ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯗꯤ ꯁꯥꯎꯔꯤꯅꯤꯅꯦ ꯑꯩꯅ ꯅꯣꯡꯃꯇ ꯎꯅꯁꯤ ꯍꯥꯏꯔꯗꯤ ꯁꯪꯉꯤꯒ ꯁꯪꯗꯦꯒ ꯗ꯭ꯔꯃꯥꯒꯤꯅꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯁꯪꯉꯤ ꯅꯪꯒꯤ ꯗ꯭ꯔꯃꯥꯗꯨꯅꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯗ꯭ꯔꯃꯥꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯑꯗꯨꯗꯤ ꯅꯪ ꯗ꯭ꯔꯃꯥꯒꯤꯗꯃꯛ ꯑꯩꯕꯨꯁꯨ ꯊꯥꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯃꯗꯨꯁꯨ ꯉꯝꯒꯅꯤ
ꯅꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯏ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯂꯒꯅꯦ ꯁꯦꯟꯅ ꯃꯆꯤꯟꯁꯤꯡꯗꯣ ꯃꯦꯟꯁꯤꯜꯂꯨ ꯇꯥꯃꯣ ꯑꯗꯨꯒꯤꯗꯤ ꯋꯥꯕꯤꯔꯨꯅꯨꯗ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯤꯗꯤ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯑꯁꯨꯛ ꯉꯟꯅ ꯑꯣꯐꯤꯁꯇꯅꯦ ꯕꯕꯥ ꯍꯥ ꯑꯣꯐꯤꯁꯇ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯨꯡꯇꯤꯒꯤ ꯄꯨꯡ 11 ꯇꯥꯔꯕꯥꯎ ꯆꯠꯇꯕ ꯅꯪꯅ ꯉꯁꯤꯗꯤ ꯑꯁꯨꯛ ꯉꯟꯅ ꯀꯔꯤꯒꯤꯅꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨꯒꯤ ꯉꯟꯅ ꯆꯠꯇ ꯌꯥꯗꯇꯣꯏꯅꯤ ꯑꯣ ꯆꯠꯂꯣ ꯍꯩ ꯉꯟꯇꯥ ꯂꯧꯀꯣ ꯍꯣꯏ ꯕꯕꯥ ꯍꯩ ꯅꯣꯏ ꯂꯥꯛꯑꯕ ꯀꯩ ꯍꯥꯏꯅꯔꯦ ꯄꯥꯕꯨꯡ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯎꯅꯖꯔꯕꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯕꯅꯤ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯆꯔꯝꯃꯕꯅꯤ ꯄꯥꯕꯨꯡ ꯌꯥꯔꯦ ꯈꯪꯉꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯐꯝꯃꯝꯃꯣ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝ ꯂꯩꯔꯤ ꯈꯪꯉꯕ ꯐꯅꯤ ꯄꯥꯕꯨꯡ ꯍꯣꯏ ꯑꯩꯅ ꯚꯣꯠ ꯂꯦꯞꯀꯗꯣꯔꯤꯕꯁꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯒꯤ ꯂꯦꯞꯀꯗꯣꯔꯤꯕꯅꯤ ꯅꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯒꯗꯕꯅꯤꯀꯣ ꯇꯥꯃꯣꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯅꯨꯡꯉꯥꯏꯔꯦ ꯔꯥꯅꯤꯌꯥ ꯂꯥꯛꯀꯗꯣꯏꯗꯨꯕꯨ ꯅꯍꯥꯔꯣ ꯑꯍꯜꯂꯣ ꯍꯣꯏ ꯏꯕꯦꯝꯃ ꯄꯥꯈꯪꯅꯦ ꯄꯥꯈꯪ ꯃꯁꯛꯀꯗꯤ ꯐꯖꯈ꯭ꯔꯖꯥꯠꯅꯤ Good morning, sir. Good morning. Good morning, sir. Morning. Ako staff natin eh. Good morning, sir. Lengjan si sir. ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯂꯦꯝꯕ ꯀꯧꯖꯩ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯒꯤ ꯀooperation ꯌꯥꯎꯗꯅ ꯏꯊꯟꯇꯅ ꯑꯣꯐꯤꯁ ꯆꯂꯥꯏꯕ ꯑꯣꯏꯊꯣꯛꯂꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯨꯜ cooperation ꯄꯤꯕꯤꯗꯨꯅ ꯑꯣꯐꯤꯁ ꯑꯁꯤꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗꯒꯤ ꯑꯁꯥ ꯇꯧꯖꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯣꯐꯤꯁ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯀꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ So let's work for our future. Thank you. Thank you, sir. Ako'y mayam, ako'y staff singi mingamtang haijige, sir. Bimola, Tombi, Memchobi, Sanatombi. Sargi, Pianisa, Susila, Adugamana, Chauba. Thank you. Adudi mayam, isa-isa gi thabakta may onsenaba tawrasi. ꯑꯩꯈꯣꯏ ꯁꯥꯔꯁꯤꯕꯨ ꯅꯍꯥꯒ ꯌꯥꯝ ꯑꯣꯏꯔꯤ ꯋꯥꯅꯤ ꯍꯣꯏ ꯏꯕꯦꯝꯃ ꯃꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯑꯁ ꯃꯁꯛꯄꯨ ꯌꯥꯝ ꯐꯖꯔꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯋꯥꯈꯟꯒꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏꯗ ꯍꯣꯏ ꯏꯕꯦꯝꯃ ꯃꯤ ꯂꯩꯔꯝꯒꯅꯤꯀꯣ ꯃꯄꯨ ꯂꯣꯏ ꯄꯥꯟꯅꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤꯅꯦꯍꯦ ꯑꯗꯨꯁꯨ ꯊꯕꯛ ꯇꯧꯒꯦꯗꯤ ꯍꯥꯏꯔꯗꯅ ꯅꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯜꯂꯒ ꯅꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯕꯣ ꯀꯩꯅꯣꯗ ꯈꯔꯁꯨ ꯅꯣꯛꯀꯗꯕꯅꯤ ꯀꯩꯅꯣ ꯁꯥꯔ ꯑꯅꯧꯕ ꯂꯥꯛꯄꯗꯤ ꯅꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯅꯣꯡꯗꯝꯕ ꯍꯥꯎ ꯉꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯗꯦꯂꯤꯚꯔꯤ ꯇꯧꯔꯝꯃꯒ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯣꯏ ꯍꯥꯎꯄꯨ ꯅꯪꯒꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯦ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯦꯔꯣꯗꯤ ꯅꯣꯡꯗꯝꯕꯁꯤꯅ ꯁꯨꯗ ꯊꯕꯛ ꯂꯩꯇ꯭ꯔꯦ ꯊꯥꯎ ꯑꯃꯨꯛ ꯌꯣꯜꯂꯦ ꯃꯩꯇꯥꯟ ꯑꯃꯨꯛ ꯌꯣꯜꯂꯦ ꯁꯤꯟꯇꯦꯛꯁ ꯑꯃꯨꯛ ꯍꯣꯜꯂꯦ Sir, kay takbigadaba? Sanatomi lakraba. Lakre, sir. Ma amta kauslo. Fani, sir. ꯁꯥꯇꯕꯤꯅ ꯄꯥꯝꯕ ꯍꯧꯔꯦ
sir. 정호. 파모. 야자래, sir. 한국인으로 핵대 파모. Sir, kari takpigedaba. Written test की result की बहुत sensitive मोबाइल लोई खबो. Loikre, sir. Ngarang sa exat kibaga adum loijare. Sir gi table da file chanduna thamjaramabani. हाँ. Oh. Sorry. Ay yang udah dah na. Aditi, sir, ayamu. 차도 비야. 지점부터 drop 도모. Cabinet की approval लेरबनीना interview तो तोबो तारे. अदुना star meeting में दरकार होले. Hani, sir. 차도 비야. 지도 투부기네. 호재 시든 도비로. Pisang natra. Taingo. Nangdi. Hojik phoba phajaba halamdrina pisa. Taingo iwata sidi. Taingo bu kamdau birige. Bema nabung kartare. Pensin chalen he. Nachi dusu sigan bi oine hek tauradana lai khidren he Akhoi di tahaudena unthok na nungai khidreda khaluranu nabungsu kari su khandraban Taingo ne hek ngang basima Ado ngasidi khanghodana nang hek ubasida haukraba ibani gi punsi basanda do hek ningsingai Haima Taingo sidi Punsi sanda yokselaba kansidabu kadai dei basanta no Taingo Masisu thadokba yaba natine punsi roline pisa nangna drama yaubi film kumbidang oiramdrabadi Nang aigi basanta do soidana laklamgani Taingo Lamdam sigi kalakar akhoi gi irai bakti singaktan Ima bazi laikhidraba matung ikui idana Aigi ikpuanu padusu manung matam sadan laikhidra Mana hundok lamba ziba mayam tugi honabada hotel pamdana ngasi pauba lelisini Ado pisa ningol na mapamda si Heidi haiba wama laibani nang wakhan mun na tauko kadai aigi borado Haima Kanagi borano Taingo Isu singgini Ang talaw thok sarukige Ado pisa ningol na mapamda si Heidi wado nang wakal mo na tauko Sabtobi, ano ito?
चलो 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 तकन्ने से हें सोइदना लाउको ang sanatombi kaigi kano ड्रामा गिने सोइदना येंग लाउको haima नंसु लाउ siri nongdamba yawa drama dunina ai magi drama yam yengningi mase Soidana lau ko. drama gi actor ni หน่วยนิปีของนบีรวยเลยจักสี่ก็เงาสี่ก็นบ้ามันจะต้องรู้อย่างหน่วยนี่รวยเลยโอ้ सोइदना लाउको Kari katno. drama gi ne tapakpa Satu mi pore ro. औ माने तादा तादा सु येंग लापियो Lakine. Eh, satu mi ya. Aku sanam tu lawan ni. Film sinagi. सर ड्रामा की काट कनाई काट्नो नोंदम बगी दुरा अमाने सर ओ लाके लाके सर आई उमता संगजरके 에 사돈비야 정호 파모 थैंक यू सर 제 팔제 남자 책도 सर 그래도래 핵다 하요 सर आई से मतंग दे जाद्रे 징내노 핵다 하요 सर सेल नंबर 84 की कैंडिडेट तु मतंग मतेंग तब पांगबियो आई सर के वामन अदम तौजगे 사돈비야 낭막나 낭나 누구마 와큰 클럽만에 해보세요 아이 타자대 सर मसक नाइबा आर्टिस्ट अमा ओइजरबसु मागी हिंगनबगी लंबी लेट्रे मागुंबा आर्टिस्ट अमा मांखिगद्रा हाइना पामुबदगी अइना अंगम मतेंग पांगजगे तौबनी अइबो मुक्ता गापियु सर 사돈비 아이 낭이 센티멘 강해 아두부 아이 corruption 디야데 마동다 아두구마 와펌도 아무나 홍도께 갈라카나 아두부 아이기 사이트기 안가마 마땡 크라디 아이 방 थैंक यू सर ngaiko 농담바시부 나기 까나 सर अई कजिन ने मचन नुपीगा मा खक्तगनी लेरिबा अई मखोगी अवाबदो हिंगबा गमते हिंगनबगी लान थिंगनबदा मागी कलाबु मांगीगद्रा अई हम पकचे कलासिसु अंगकु मखल अमने मखोगी मतौ अखोइना तंबा ngamba जानते सादोंबिया 농담바 हायगा अई कनोम निंगजंगे मखोगी दरमा म उटको मालेने अई खबर थेंगनारपने अईसु येंगजिरा खलमिने मखोई टिकेट बुकाई फंगदागे सर सारनबु येंगबिगे हारबदी अइगोंदा टिकेट यावजरी अइगोंदागी हेक्ता लौबियो सारना हाइनरोइद्राना तौबने सिसु पुसिमा थेलमनि कैनो से यारनी दा सर सर सोइदने येंगबा लाक्पियो सरना याबिरबदी 농담바가 अमुक्तंग सखंगनबगी तांजा मतंग पिबिरगदी अई याम नुगाइजगनी सर येंगसे निमितुदा खंगनासु याइना कैनो ममिंग लेबा आर्टिस्ट ने मखोई खंगनाबा हायबसे अखोगी दी लेबा फावने थैंक यू सर थैंक यू वेरी मच अई हम चरुखिगे 이사비 봉어 눅시바 가리만 나오노 바모바 누자 오이비 에야
ꯃꯣꯡꯕ ꯁꯪꯒꯥꯏ ꯇꯝꯂꯛꯄꯗ ꯄꯥꯈꯪ ꯌꯥꯏꯒꯤ ꯃꯥꯡꯂꯕꯣꯏꯀꯣ ꯃꯤꯅꯨꯡꯁꯤ ꯍꯥꯞꯅꯁꯨ ꯈꯪꯃꯟꯗꯦ ꯍꯦꯛ ꯈꯣꯏꯌꯨꯝ ꯑꯣꯏꯕ ꯅꯈꯣꯏꯁꯨ ꯊꯛꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨ ꯍꯩꯅꯥꯅ ꯇꯨꯡ ꯏꯟꯖꯔꯛꯂꯒꯦ पाखंग जाम सीरगा नूरा चामंगाई नसिक नूरा चामन सीरगा पाखंग चामनंगाई नसिक मकोई नंगोल सिंजिंदा ननाव ऐ बुंगाई बीरमुको पामुबा ꯆꯠꯂꯗꯣꯏꯔꯣ ꯆꯠꯈꯤꯔꯣꯏ ꯃꯥꯅꯤ ꯀꯅꯥ ꯅꯣꯡꯗꯝꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯦ ꯑꯣ ꯃꯤꯡꯗꯤ ꯀꯩ ꯀꯧꯏ ꯅꯤꯡꯉꯣꯜ ꯂꯩꯃ ꯀꯧꯖꯩꯌꯦ ꯅꯣꯏ ꯅꯕꯨꯡꯒꯤ ꯗ꯭ꯔꯃꯥꯗꯣ ꯌꯥꯝ ꯐꯖꯩ ꯅꯤꯡꯉꯣꯜ ꯅꯣꯏ ꯆꯧꯗꯣꯡꯇ ꯀꯧꯊꯣꯛꯎꯒꯦꯔꯥ ꯑꯧ ꯏꯆꯦ ꯌꯥꯅꯤꯗ ꯀꯧꯔꯨꯅꯨ ꯑꯩꯈꯣꯏ ꯉꯥꯡ ꯉꯥꯏꯔꯤꯒꯦ ꯄꯥꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯌꯥꯗꯗꯣꯏꯅꯤ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯀꯧꯔꯨꯒꯦ खरा थोरौको सार ngaiहौरी हायो ꯍꯣꯏ ꯏꯆꯦ ꯍꯩꯃꯥ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯗ꯭ꯔꯃꯥ ꯌꯦꯡꯕꯒ ꯍꯩꯔꯕ꯭ꯔꯣ ꯍꯣꯏ ꯏꯅꯦꯁꯤ 이붕어씨나 까나노 ꯑꯩꯈꯣꯏꯒꯤ ꯁꯥꯔꯅꯦ ꯅꯣꯡꯗꯝꯕꯒ ꯁꯛꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤꯕ ꯑꯣ ꯑꯗꯨꯗꯤ 이붕어 ꯃꯅꯨꯡꯗ ꯆꯪꯉꯒ ꯎꯅꯔꯨꯔꯣꯗꯅ 마디네 빠가 톨락바 야키로이 미 마야म ꯑꯃꯅ ꯋꯥꯔꯤ 사ꯗꯅ ꯂꯩꯍꯧꯔꯤ ꯀꯧꯅꯕꯒ ꯁꯪꯕꯖꯥ ꯅꯠꯇꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯎꯅꯔꯨꯔꯣ ꯑꯗꯨꯗꯤ ꯏꯅꯦ ꯆꯠꯂꯒꯦꯀꯣ ꯁꯅꯥꯇꯣꯝꯕꯤ ꯍꯌꯦꯡ ꯀꯣꯟꯅ ꯎꯅꯔꯁꯤ ꯁꯥꯔ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯦ ꯀꯣꯟꯅ ꯆꯥꯃꯔꯛ ꯎꯅꯔꯛꯈꯤꯅꯤ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯆꯠꯂꯁꯤ सर चंगबिरो सर सोमदा ऐसा सिमजरुखिगे बाबुआ अखोगी डायरेक्टर ने आईगी बॉस ओ अदु इबुंगोगी मिंगदी करी कौबा करी लमदगिनो आईगी मिंग चिंगलेमा कौजे सगोमंदगिनी 오긴 사나만짜기 마자네. 오, 아이 사나토미비 틴지락번. 이거 랭실로. 하이, 자 로로. अदिति सर ऐ चाहूं सिमजरुखी 이붕어기디 이실리나 호까야 수위. 빠봉, 아이 덤다네. 이붕어디 루홍아 브로. 아이 혹시 복디 홍드리. ꯑꯩꯗꯤ ꯃꯄꯥ ꯂꯧꯗ꯭ꯔꯦꯅ ꯁꯥꯎꯔꯝꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ
와칸 ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯃꯣꯟꯗꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯆꯪꯕꯤꯔꯛꯑꯦꯗ ꯋꯥꯔꯤ ꯍꯧꯗꯕ ꯌꯥꯗ꯭ꯔꯦꯅꯦ ꯃꯃꯥ ꯅꯤꯄꯥ ꯃꯆꯥꯁꯦ ꯃꯇꯤꯛ ꯆꯥꯏꯅꯦ ꯑꯩꯗꯤ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯚꯥꯞ ꯇꯥꯔꯅꯦꯒꯦ ꯍꯩ 이베ꯃꯒꯤ ꯋꯥꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥ 이베ꯃꯒꯤ ꯋꯥꯅꯤ ꯍꯥꯏꯕ 누파 마차시기 이뭉도 뻥녹녹파 이뭉 나대 마기 마마도수 만트리 오리드나 마시나 돈 봐야돼 नसा नुपादुबु लोसिलहरबो ꯑꯧ ꯂꯣꯏꯁꯜꯍꯧꯔꯕꯣ ꯑꯣ 이마 아이 콜레 자루기 ꯑꯧ ꯆꯠꯂꯨꯔꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯦ ꯅꯆꯥ ꯅꯨꯄꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯂꯥꯏꯔꯤꯛꯅ ꯄꯥꯈꯠꯂꯛꯏꯕ ꯀꯥ ꯃꯅꯨꯡꯗ ꯏꯁꯩ ꯍꯧꯅ ꯊꯥꯔꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯃꯁꯝ ꯃꯅꯥꯒ ꯀꯛꯊꯠꯇꯅ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯉꯥꯎꯗ꯭ꯔꯖꯥꯠꯂꯣ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯉꯥꯎꯕ ꯅꯠꯇꯤꯌꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯕꯅꯤ ꯏꯆꯥꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯍꯟꯗꯛꯇꯤ ꯊꯣꯛꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯧꯕ ꯂꯥꯛꯂꯕꯁꯨꯅꯦ ꯊꯣꯛꯈꯤꯗ꯭ꯔꯕꯅꯤꯅꯦ ꯃꯣꯏ ꯕꯕꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯃꯃꯥ ꯑꯗꯨ ꯉꯥꯎꯁꯤꯟꯅꯔꯝꯕ ꯏꯆꯥ ꯅꯨꯄꯥꯅ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯕꯁꯦ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯑꯐꯕ ꯅꯨꯄꯥꯅ ꯐꯂꯛꯇꯕ ꯉꯥꯎꯁꯤꯟꯅꯔꯝꯕ ꯀꯌꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯨꯝꯗ ꯅꯨꯄꯤꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯃꯥꯅ ꯉꯁꯤ ꯍꯣꯡꯂꯛꯏꯕꯁꯤꯒꯤ ꯃꯔꯨꯝꯗ ꯍꯦꯂꯣꯏ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅꯦ ꯃꯃꯥ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯃꯥꯅꯤꯗꯅ ꯑꯩꯅ ꯉꯔꯥꯡꯗꯣ ꯃꯥꯒꯤ ꯐꯃꯨꯡ ꯂꯣꯏꯁꯜꯂꯨꯕꯗꯅꯦ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗꯅꯦ ꯐꯣꯇꯣꯁꯦ ꯂꯩꯔꯝꯃꯤꯕꯅꯤ ꯀꯗꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯆꯪꯈꯣꯟꯅ ꯐꯖꯈ꯭ꯔꯦꯗ ꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯃꯣꯏ ꯕꯕꯥ ꯍꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯐꯖꯩꯅꯦꯍꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯈꯟꯕꯕꯨ ꯌꯥꯝ ꯍꯩꯔꯤꯅꯦ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯁꯤ ꯌꯧꯅ ꯍꯣꯡꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯃꯁꯦ ꯏꯆꯥꯒꯤꯅꯦ ꯃꯅꯤꯡ ꯊꯨꯡꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗꯒꯤ ꯑꯩꯅ ꯍꯦꯟ ꯊꯨꯖꯟꯍꯜꯂꯕꯅꯤ ꯏꯃꯧꯒꯤ ꯃꯈꯨꯠ ꯆꯥꯅꯤꯡꯉꯕꯅꯤ ꯇꯥꯆꯧꯁꯦ ꯇꯥꯆꯧ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯑꯩꯅ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯗ ꯏꯆꯦ ꯀꯧꯕꯁꯦ ꯇꯣꯛꯑꯒꯦ ꯀꯔꯤ ꯀꯧꯗꯣꯏꯕ ꯏꯅꯝꯃ ꯀꯧꯗꯣꯏꯕ ꯑꯉꯥꯡ ꯅꯪ ꯈꯨꯃꯪ ꯌꯥꯝ ꯆꯥꯎꯁꯜꯂꯛꯀꯅꯣꯍꯦ ꯈꯪꯅꯔꯤꯁꯤꯕꯨ ꯏꯅꯝꯃ ꯑꯗꯨꯝ ꯀꯧꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨꯀꯣ ꯅꯠꯇꯦ ꯅꯪꯅ ꯁꯅꯥꯇꯣꯝꯕꯤꯗ ꯏꯅꯝꯃ ꯌꯥꯝ ꯀꯧꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯇꯥꯆꯧꯅ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯕꯗꯒꯤ ꯀꯧꯅꯤꯡꯉꯤꯕ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯏꯅ ꯑꯩꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕꯗꯤꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯅꯠꯇꯦꯅꯦ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯕꯨ ꯂꯩꯔꯝꯃꯣꯏꯅꯦ ꯑꯗꯣ ꯇꯥꯆꯧ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯀꯩꯅꯣ ꯑꯃꯗꯤ ꯈꯟꯕꯗꯤ ꯐꯔꯕꯅꯤ 이뱀 ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩ ꯈꯪꯉꯤ ꯑꯩ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯍꯤꯡꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ ꯑꯃꯔꯣꯝꯗ ꯃꯄꯥꯗꯨꯗꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤꯃ ꯃꯄꯥ ꯆꯨꯝꯂꯕꯗꯤ ꯏꯆꯜꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤꯗ ꯌꯨꯝꯁꯤꯕꯨ ꯆꯨꯝꯕꯖꯥꯠꯂꯅꯦꯍꯦ ꯆꯨꯝꯃꯝꯗꯧꯗꯤ ꯃꯥꯜꯂꯤ ꯆꯪꯉꯛꯇ ꯍꯪꯉꯁꯤ ꯆꯪꯉꯁꯤ ꯑꯁꯤꯗ ꯍꯪꯉꯁꯤ 이붕아 그럼 당겨봐 그리 딱 비교다봐 그래도 농담보이기 юм시부 아이 사막네 나한테 부독이도 비더니 그리 뭐 거의
당연히 반대네. 이모가 좀 그거 와폼 좀 가르쳤는데나. 야이 망골놈들 랭크지. 이비마 뭐라부터 돌아와 해. 솜다 랭선비로. 랭크비로. 자 그럴 로 해. 야네 아좀 여기서 그런 뭐 와폼기. 신이. 섬나 했다 하려보다 이봉호. 아이코는 락셔리시. 아이기 짜누빠 사나토이가 붕어기 짠누피 닝올레마가 마코이 안강 마시엔초 좀 강나자만. 아두다 마시기 구동샤바시 럭저라가 붕어기 짠누피시 아이기 뭐 오이셔라게나 아이저브 락셔리니. 닭비리부 와폼도 아이기들 라이브 양 파브네. ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝꯁꯤꯒ 이붕어 ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯅꯨ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯄꯥꯝꯖꯗꯤꯌꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯍꯥꯏꯕꯕꯨ 이붕어ꯅꯅꯦ ꯌꯥꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯗ ꯏꯆꯟꯕꯨ ꯃꯈꯨꯠ ꯍꯥꯡꯅ ꯌꯨꯝꯒꯤ ꯃꯧ ꯑꯃꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯆꯤꯡꯅꯕꯤꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯖꯒꯅꯤ ꯑꯩꯈꯣꯏꯅ ꯅꯆꯜꯂꯤꯕꯦꯝꯕꯁꯤ ꯄꯥꯝꯖꯕꯒ ꯑꯉꯥꯡ ꯃꯁꯦꯟ ꯈꯪꯅꯔꯝꯕꯒ ꯆꯞ ꯃꯥꯟꯅꯩ 바보! 바보! 이놈자! 이놈자! 농담바 까이 짤로리는 난게 이놈자! 바봉 레이트 이놈자! 레이티에 마지트 나마 솜사키에 그냥 그래 그 이놈자! 꾸이로예 라오 파물 라오 야래 이놈자! 아야 너 이거 오늘로게 낭부 뭐팜 강가들어 강은이 Allahu Akbar Allahu Akbar Allahu Akbar 수양 양바 이만이만 많아보지 까마이 맛을 강도이노 라이 그런 걸 로이방 나이 바이든 기도다 해달라 아버네 까리 레라게 까이도래 와리 한번 사는 랭드나 아도 스와이드도 가이거들어 염차 싫어 짱들 수이 아니다 라오 바봉아 ꯑꯩꯈꯣꯏ ꯕꯦꯝꯃꯁꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯃꯤ ꯂꯩ ꯑꯩꯈꯣꯏ ꯏꯕꯦꯝꯃꯕ ꯍꯣꯏ ꯋꯥꯐꯝꯁꯤ ꯄꯥꯕꯨꯡꯒ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯍꯣꯏ ꯂꯨꯍꯣꯡꯕꯕꯨꯗꯤ ꯌꯥꯔꯕ ꯃꯇꯝꯅꯤ ꯑꯗꯨꯗ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯑꯗꯨꯗ ꯅꯪꯕꯨ ꯍꯦꯛ ꯀꯥꯟꯊꯣꯛꯂꯒ ꯅꯆꯟꯕꯨ ꯀꯔꯝꯅ ꯍꯣꯡꯂꯨꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯥꯕꯨꯡ ꯃꯤꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯣꯡꯈꯤꯕꯅ ꯐꯔꯕꯅ ꯈꯜꯂꯤꯕ ꯃꯣꯏꯅꯤꯗꯨꯁꯨ 하나 강나자 보여 말래. 파래 파래. 이샤나부 밤르버디 홍독도 가이래드나. 난 바봉 레리시. 루홍버기 오이래. 낭다나부 릴라 떠버기 제이 강자우도바이 와니. 루홍비베 야리. 마탐 사레. 루홍무 파기다우나. 아두기다막 와루노. 아이레이시디. 야래. 시어디 파기다우란. ngasi nongmani sida ansingdu lakani hairi. 누파도 수마가 강나버니나 마닝 통하니 닝골기 닝마 통한다바 야데 아이수 앙암바 마땡 빵가니 사나톰비야 마두보이 독부 야도리보 아이부 타자비요 닝골기 다막 앙암바 마땡 빵가니 마시다 낭나 아이부 람람비 아마군 칸비레바디 캉드레 아이수 농마디 닝골기 마나마 카이도 오이키니예 사나톰비야 낭나 마땡 빵비니 하이람니나 아이 바봉강도 오늘로 그게 고 살, 까이 탁비게도 봐.
Sanatombi lakraba. Lakti mane sir. Ngarang sulaktam natra. Lakti sir. Karigi laktino nang khangbra. Sir, adumadi khangjadre sir. Phare. Ma hek lakpagane. Aigu na deya dena khara hayuko. Pani sir. Papi si ma yang sila wo. Papi. Si ma yang sila ay ba. Mama ito yang nung ay sila wo. Dada. Sir, Hauji po office ka bi timing lo. sir. Thaba ma chatlubadagi thengdokre. Ngarang ji absent oi. Ai de hana haiki duni. Matam nai dadi ai warau nu. Ko. Sorry, sir. Ai matungda soidana bahona jage. Kaido yaurage. Sir, hangsitsi luhonggadaba ama laiba. Oh. Kanai lohong mo no. Sir, nongdambagi machanupigi. Oh. Adudi nangi si tangai phadabani ne. Hoi, sir. Phare phare. Saluro. Ai shuti pirabani. Sir, yam nungaijare. Thank you, sir. Ima! Hoy, Ima! As! Ho, Mama! ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯒꯤ ꯃꯤꯀꯧꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯄꯤꯔꯛꯑꯣꯕ ꯊꯦꯡꯉꯦꯕ ꯅꯄꯥꯗꯒꯤ ꯂꯧꯍꯧꯗ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯄꯤꯔꯝꯗꯤꯌꯦ ꯑꯁ ꯉꯔꯥꯡꯗꯒꯤ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯒ ꯅꯠꯇꯦ ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯗꯤ ꯀꯩꯗꯧꯅꯕꯅꯣ ꯊꯕꯛ ꯂꯩꯕ ꯑꯗꯨꯅꯅꯦ ꯍꯦ ꯅꯪꯅꯦ ꯐꯅꯗꯤ ꯌꯥꯝꯃꯕꯅꯤ ꯅꯄꯥꯅ ꯑꯩꯉꯣꯟꯗꯅꯦ ꯉꯥꯡꯕꯅ ꯂꯣꯏꯔꯕꯅꯤꯀꯣ ꯑꯁ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯤꯅ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯒ ꯑꯩ ꯈꯨꯗꯧ ꯁꯣꯛꯂꯩꯀꯣ ꯊꯕꯛ ꯑꯝꯇ ꯆꯠꯂꯣꯏꯗ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯌꯥꯝ ꯇꯉꯥꯏ ꯐꯗ꯭ꯔꯕꯣ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯕꯕꯨ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯊꯤꯟꯕ ꯅꯪꯅꯕ ꯂꯩꯔꯨꯗꯣꯏꯕ ꯀꯅꯥꯏ ꯂꯨꯍꯣꯡꯕꯩꯅꯣꯕꯗꯣ ꯏꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕꯩꯅꯦ ꯑꯁ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨꯕꯨ ꯅꯃꯥꯟꯅꯕꯤꯗꯨꯗ ꯀꯩꯗꯧꯕꯩ ꯄꯥꯡꯗꯣꯏꯕ ꯃꯃꯥ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯦ ꯐꯤꯕꯝ ꯆꯥꯗꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯅ ꯇꯧꯕꯅꯦ ꯁꯦ ꯃꯃꯥꯏ ꯂꯩꯗꯤ ꯄꯤꯔꯛꯑꯣꯕ ꯁꯦ ꯄꯩꯁꯥꯕꯨꯗꯤ ꯃꯔꯨꯞꯀꯤ ꯂꯩꯕ ꯍꯥ ꯂꯩꯗꯤ ꯄꯤꯔꯛꯑꯣ ꯁꯦ ꯂꯥꯎꯕ ꯁꯦ ꯑꯩ ꯊꯦꯡꯈ꯭ꯔꯦꯕ Ningol Leima, Nangidi, Kari Kari Awat apa lairia. Ine, Karisu awat apa laitreda. Iche Sanatombiga, Pabungan aloina magpanaba sindire. Pabung lady kanano. Ine, Chekondagi, Kubaziga, Marup Sanaramba, Pabung Hakim ne. Ha. Pangala harisibo. Mani. Oh. Babu. How? Upu kang nandili horabo. Loy hore. So box tu di rangkang haudri. Rangkang aga hore nungdang weram punna tilage hayore. Oh. Adu da khuchat tu jani ko babu. Yarani. Makoy na loy na punna tilani. Adu bo nang mo jibu kari awata pa leirigi. Moina tilage hayram ni na kistu do pudi leitre. Oh, pare. Hema. Sanatombiya, nang laeda na. Awine. Lao. Ningol, se pamrengo. Haima, yam phaje je. Ningol Leima, nangi na ningthungdaba kari lairi. Kari watlia. Matam lai ngai sida engonda hayo. Iche, aigi awat apa amta laitre. Iche na aigi langbiriba mayam se, aigi di mangumane. Iche gi laman ai hakna. Karam kanda singbangam gani ai. Khangde. Hai, kari gi lamano, masidi mating pangnaba haibadune. Iche na aigi langbiriba mayam se, aigi ima bazi leiramasu. Asiyong na langbini haba ai.
ꯊꯥꯖꯗꯦ ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯧꯖꯤꯛꯇꯤ ꯀꯞꯀꯗꯕ ꯅꯠꯇꯤꯌꯦ ꯅꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯀꯞꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯀꯥꯡꯕꯨꯅ ꯀꯩꯅꯥꯁꯦ ꯃꯁꯛ ꯊꯤꯅ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯣ ꯍꯩꯃꯥ ꯇꯥꯏꯉꯣ ꯀꯔꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯗꯤ ngasi mari mangani lotꯂꯨꯕꯁꯤꯗꯤ ꯁꯛꯀ ꯌꯥꯝ ꯑꯣꯜꯂꯝꯃꯦꯀꯣ ꯅꯍꯥ ꯁꯨꯝ ꯃꯥꯟꯊꯣꯔꯛꯑꯦꯀꯣ ꯑꯗꯨꯕꯨ ꯅꯪꯁꯨ ꯍꯟꯗꯦꯕꯨ ꯄꯤꯁꯛ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯈꯜꯂꯛꯏꯗꯣ ꯑꯁꯦꯡ ꯍꯅꯨꯊꯪꯁꯤꯗ ꯇꯥꯏꯉꯣꯁꯤꯃ ꯑꯣꯟꯊꯣꯛꯄ ꯑꯁꯦꯡꯕ ꯉꯁꯤꯗꯤ ꯆꯥꯟꯅꯅ ꯐꯖꯩ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯉꯁꯤꯁꯦ ꯅꯤꯉꯣꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯦ ꯑꯎꯟꯄꯣꯠ ꯊꯤꯟꯕ ꯉꯥꯛꯇ ꯌꯥꯎꯖꯔꯨꯒꯦ ꯇꯧꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯈꯪꯅꯈꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯊꯨꯡꯅꯈ꯭ꯔꯕ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯁꯟꯊꯤ ꯈꯨꯜꯂꯤꯉꯩꯗꯒꯤ ꯍꯧꯔꯛꯈꯤꯕ ꯔꯣꯃꯥꯟꯁꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯩ ꯆꯥꯗ꯭ꯔꯕ ꯀꯔꯝꯕ ꯃꯣꯟꯗ꯭ꯔꯪꯅꯣ ꯑꯃꯨꯛ ꯇꯥꯏꯉꯣꯟꯅ ꯁꯥꯒꯠꯂꯛꯏꯗꯨꯅ ꯄꯤꯁꯛ ꯃꯣꯟꯗ꯭ꯔꯪ ꯅꯠꯇꯦꯅꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯃꯤꯍꯨꯜꯀꯥꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯍꯨꯜꯂꯤ ꯍꯦꯔꯥ ꯇꯥꯏꯉꯣ ꯑꯉꯥꯡꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯄꯨ ꯍꯅꯨꯔꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯒꯦ ꯄꯤꯁꯥ ꯅꯪꯒꯤꯗꯣ ꯚꯥꯞ ꯑꯃꯗ ꯆꯠꯈꯤꯗꯧꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯏꯉꯣ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯃꯈꯥ ꯇꯥꯔꯕꯗꯤꯅꯦ ꯋꯥꯌꯣꯡ ꯀꯌꯥ ꯆꯥꯔꯔꯣꯏ ꯌꯧꯕꯤꯔꯣ ꯇꯥꯏꯉꯣ Sir, Sanatomi's Baba lai changhanjarura. Ha, Sanatomi pabung, changlo. Bunga. Pabung, chomna lengsim biyo. Yani. Kari thabak ke? Sanatomi'do machalamdaida paisa khara piyu haira male. Aiga thengna hogdedana pi hogdre aduda tanja chare adana ibungoga muktang unaramge adana changapone adu Sanatombibu kadai lege pabung madi luhongbagi ne na chuti lokhine ha kanagi luhongba nongdambagi machanupi gi ne hai hayeng phawa chuti logi ma mana pasha haridudi luhongbagi oire Mina hainerishi chummedana babu nongdambagi thabak tusu soidana yarane nongdamba haidi drama gi actor do Sanatomina kanna haiduna leibane nongdamba je Sanatomiga machin mapa thongnai hai ai soidana yaraba tawnida Hey, nang to sigay no? Ay kadawrage baba. Nang kay chalwe. Ha? Ay na lai ba say nakoy gi office tagini. Nang na tawba, nang na chatpali si khuding mag ailon khangi. Nang kay chalwe. Ha? Adubu kari kairage. Kari kay gay. Kay ne, yang kay ne. Nang na tawri do. Ay gi jet ki wang madani ne. Ay na hojik lai ba thak asiga. Maga yam khene ne. Kari sulit ba thak nemba. Samajgi ngamuk ko di ba magi damak nang napamum tingmo sa sari ne hey nang di kay nam da biyay ne adubo ay di kay ne moy ba su tap thabi ko da in khalak pa hai basidi gyan ta ba jat natte tumleo nang chu tu ga da lambi da chalibi na sa nupi gi sai chu oi bra hai bo na khwang nu tek ni mananga mibo nang gi nongdam ba hai ba du gi paisa ga putho da na thabak ka nomami ne adubo hai ba Gyan ta da na tawri ba oirini inthi jana hairaga yabasibu hey aduna ni ne hey aina ne mangonda afaba lambi tai base ai gi dabaktadi aina ningjari basna ai gi afabane tumleu nangbu sel changna yolaktana thabak tawhalli bachibu nangi pakhumdu gi damak tara haiba
ꯑꯩꯒꯤ ꯂꯟꯊꯨꯝꯁꯤꯕꯨ ꯐꯨꯟꯕ ꯉꯝꯃꯔꯣꯏꯗꯕ ꯀꯣꯝ ꯑꯃꯗ ꯍꯩꯊꯅꯕꯔꯥꯕ ꯕꯕꯥ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟꯊꯨꯝ ꯅꯆꯥꯈꯛ ꯃꯤꯍꯧꯖꯗꯦ ꯍꯣꯏ ꯁꯤꯕꯗ ꯄꯨꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯁꯦꯜꯁꯤ ꯂꯩꯇꯕꯒꯤꯅꯤꯅꯦ ꯃꯤꯅ ꯃꯤꯕꯨ ꯊꯥꯅꯗ꯭ꯔꯤꯕꯁꯦ ꯍꯧꯖꯤꯛ ꯁꯦꯟꯒꯤꯗꯃꯛꯇ ꯃꯤ ꯍꯥꯟꯅꯔꯤꯕꯁꯤ ꯅꯅꯥꯔꯨ ꯇꯥꯗ꯭ꯔꯣ ꯕꯕꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯟꯅꯕ ꯈꯛꯁꯤꯟꯕꯤꯒꯅꯨ ꯑꯩ ꯅꯣꯡꯗꯝꯕꯒ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯔꯤ ꯀꯩꯅꯣ ꯃꯣꯏ ꯕꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯪ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇꯤ ꯄꯟꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯔꯕꯗꯤ ꯌꯦꯡꯉꯣ ꯅꯣꯡꯗꯝꯕ ꯀꯥꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯍꯤꯡꯗ ꯊꯣꯛꯄ ꯇꯟꯗꯟ ꯑꯃꯒꯤꯗꯃꯛ ꯀꯞꯆꯕꯁꯨ ꯁꯥꯔꯤꯅꯦ ꯍꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯆꯤꯡꯂꯦꯝꯕꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯅꯣꯡꯗꯝꯕꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯣꯏꯕꯨ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯣ ꯇꯥꯆꯧ ꯅꯪꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯝꯇ ꯈꯣꯏꯔꯝꯁꯤ 이마, 빠봉, 미엠나 고이라미에. 나한카이, 앵원들 레이라마니. 나시대기디, 이마 막니 칼라가 탐. lão lão nabungga kurumo 야래 빠봉 그럼 빠봉 야래 이베마 호글루 이빠는 자 동안 기분아 나 거이분 나 꼴럭버시다 나 닝퉁대 하이두나 이빠부 와루그누고 분시 눅상나 나 뿌로이브기 세바 떠두나 누가이나 팔루고 이베마 ngasi gidi matang asoy da paruan lo sinjarage matang patu da mumiyang dami narasi